Ngasigi malamgi history dagi kaktapikraba tabu nungi mami amagum lehuraba civilization amakakni Mu civilization asi kadai da lerami amadi kaya yamna sokolamba civilization no. Ancient civilization ge mamani hainariba civilization asi mahanga lerama mapam adu fau kundam chawdam amata thamlamdana ngasigi world ge map ta fau yoramdana matok karamna putkribano. Mu civilization asi Pacific Ocean ge awang tangbu sarut lerama yamna chawba continent amakakni. Historians sing pongdorobugi matung ina civilization asina mutkibase ngasidagi sahi lising tarani thoyongge matamda oiramgani haina ongdokle. British writer James Worth history amadi ancient civilization ninaba misak amani. Mahang ariga matang Bible singda ancient civilization mama oiriba mugi matangda thengnakhi. Ahanba matamda Worth phawbana mu civilization asi bamna sajanba mythological civilization amani haina phaw khalammi. Mahangna asum thijalakpadagi Augusta Lemuria na 1940 matamda iramba Land of Mu with Atlantis haiba laik asida Mu civilization ge maramna mayak sengna irammi. Civilization asigi matamda ngangnarab lon amadi mayek laik asida mayak sengna yaurongki. 1906 ki matamda James Worth British lami ama oina India da lakki. Mahangna India da laklaba matung India gi liraba licensing da halangneba mayaksing asi urubada mahangna mu civilization gi mayekka manaba kayamarum ama thinarkhi. Masidagi mahangna licensing adugi presta Indus Valley civilization gi maramda wari asum sanarakpadagi mahangna mugi mayak khara press adudu ulubadagi matam kuinadagi maki thamugda hanglaba wahang amagi pakhum pangbangambagum masada phawki. Indus Valley civilization gi matam ngangnarami belon amadi mayaksing ase mu civilization gi mayaksinga haipet manarami. Press asidagi mahangna khanglakhi mu civilization matam ngangnarami belon ase naga maya haiba lol asini haiba. Masina takle mu civilization ase ancient civilization singgi mamani makoigi hwrakpham ni haiba se. Mu civilization dagi sandorakhiba oiramgani haiba atopa civilization khara pallabada Indus Valley civilization, ancient Egypt, Central America amadi Maya civilization asini. Mu civilization gi miyoising achuki matik chawkhalami makoi culture, literature, khutsa haibada lamba leramde. Mu civilization miyoising atopa civilization miyoising haibadi Atlantis miyoising dagi phaw khutsa haiba helamgani haina historians singna khanari. Asuk yamna chawkalamba civilization ase mato karamna mutkribano mahak leirami haibigi saki sabol amatta leitaba jala. Worth na mu civilization mutkibagi oitokpa yaba theory anikak pirangki. Ahanba theory da civilization asigi miyoising nongmagi asum chawkalakpa tawge tangamlakpa
ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯕꯨ ꯃꯈꯣꯏꯅ ꯊꯧꯁꯥꯅꯔꯛꯇꯕ ꯀꯥꯎꯅꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯖꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯅꯥꯄꯜ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯅ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯃꯗꯤ ꯃꯈꯣꯏ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯐꯥꯎ ꯈꯪꯍꯟꯗꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯜꯍꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯅꯤꯁꯨꯕ ꯊꯤꯑꯣꯔꯤꯗꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯒꯤ ꯎꯟꯁꯤꯡ ꯁꯧꯗꯣꯔꯛꯄꯗꯒꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤ ꯏꯔꯣꯟꯅꯪꯗ ꯂꯨꯞꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯏꯁꯤꯡ ꯏꯃꯥꯏ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯅꯈꯤꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯏꯟꯗꯁ ꯚꯦꯂꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ, ꯃꯌꯥ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯗꯤ ꯑꯦꯟꯁꯤꯌꯟ ꯏꯖꯤꯞ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯁꯟꯗꯣꯔꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯅꯤꯁꯨꯕ ꯊꯤꯑꯣꯔꯤꯁꯤꯅ ꯍꯦꯟꯅ ꯊꯥꯖꯩ, ꯃꯔꯝꯗꯤ ꯍꯤꯁꯇꯣꯔꯤꯌꯥꯟ ꯑꯌꯥꯝꯕꯅ ꯂꯩ ꯍꯥꯏꯕ ꯐꯥꯎ ꯈꯪꯅꯔꯝꯗꯕ, ꯉꯁꯤꯒꯤ ꯋꯥꯔꯜꯗꯒꯤ ꯃꯦꯞꯇ ꯐꯥꯎ ꯌꯥꯎꯔꯝꯗꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯅ ꯁꯟꯗꯣꯛꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯁꯤꯚꯤꯂꯥꯏꯖꯦꯁꯟ, ꯏꯟꯗꯁ, ꯃꯌꯥ ꯑꯃꯗꯤ ꯑꯦꯟꯁꯤꯌꯟ ꯏꯖꯤꯞꯀꯤ ꯃꯌꯦꯛꯁꯤꯡꯒ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯌꯦꯛꯁꯤꯡꯒ ꯏꯃꯥꯟ ꯃꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯍꯤꯁꯇꯣꯔꯤꯌꯥꯟ ꯈꯔꯅ ꯃꯈꯣꯏꯅ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯀꯥꯡꯕꯨ ꯑꯃꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯃꯈꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯍꯧꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯅ ꯆꯤꯂꯤꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯏꯁꯇꯔꯟ ꯑꯥꯏꯁꯂꯦꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯇꯝ ꯅꯨꯡꯗ ꯍꯛꯇꯨꯅ ꯌꯨꯡꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯌꯥꯝꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ꯫ ꯏꯁꯇꯔꯟ ꯑꯥꯏꯁꯂꯦꯟꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯃꯤꯑꯣꯏꯕꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯀꯅꯥꯅꯃꯛꯇꯤ ꯌꯨꯡꯂꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯣꯑꯥꯏ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯐꯤꯠ 35ꯔꯣꯝ ꯋꯥꯡꯏ ꯑꯗꯨꯒ ꯂꯨꯝꯕꯅ ꯇꯟ 42ꯔꯣꯝ ꯂꯨꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯅ ꯍꯦꯛꯇ ꯁꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯇꯔꯟ ꯑꯥꯏꯁꯂꯦꯟꯗ ꯌꯨꯡꯂꯒ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯁꯥꯈꯤ ꯑꯣꯏꯅ ꯌꯨꯡꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯆꯤꯂꯦ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯁꯤꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯔꯥꯄꯥ ꯅꯨꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯁꯥꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯠ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯑꯁꯨꯛ ꯂꯨꯝꯈ꯭ꯔꯕ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯨꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯁꯥꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯦ꯫ ꯖꯦꯝꯁ ꯖꯁꯋꯥꯔꯗꯅ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ 3 ꯐꯣꯡꯈꯤ꯫ ꯂꯥꯏꯔꯤꯛ 3 ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯑꯃꯗꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯅ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯁꯤ ꯗ꯭ꯔꯥꯏꯚ ꯇꯧꯗꯨꯅ ꯊꯤꯖꯤꯟꯈꯤ꯫ 2022ꯒꯤ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯃꯗ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯆꯦꯛ ꯑꯃꯗꯤ ꯃꯣꯅꯨꯃꯦꯟꯠꯒꯤ ꯑꯀꯥꯏ-ꯑꯇꯣꯏ ꯈꯔ ꯐꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯃꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯐꯪꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯃꯇꯝꯒꯤ ꯄꯣꯠꯁꯛꯅꯤ ꯍꯥꯏꯕꯗꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯁꯃꯨꯗ꯭ꯔ ꯏꯔꯣꯟꯅꯨꯡꯗ ꯁꯤ ꯗ꯭ꯔꯥꯏꯚ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅ
Pacific Ocean gi luro mafam kharada soidana mu civilization matang gi posaksing soidna lerumgani haibase ai thajabani.